मैम वीडियो से सूम इचम चंबा डेली ब्लॉग होइदोइने अदो मैम आई वीडियो से मका ताना सूम उचरागे मैम अखोय हौसी मॉर्निंग ब्रेकफास्ट हौजदोरी चेचेना जाम की तन नता जाम तन से मैम याम पामे कोइदि नाय तो सामान बने को नंगिदो आइदो ना हावे जाम थारा चानिंगे दे खतंग से क्रिस्पी ओइबदो अदो ना हावे nang ta chong na hau do hau bra o hau tha 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 ai bo ai chal jeng de na photo le ta ning de दुस्युम फसरे ओ हावरनी चाहौगा अदगी चुमनगी चेंगा मिक्स तौरगा तकपनेबको अदोना चाहौसु यावरबनीना हावरे या गाड़ी थौबा मथंता हैरेने इसै का ngangdara थौदारी यंगो का चतोइनो इसै का सही छौ टोनी लई फजवा मा सातना लेरमे कलर से याम फजई योनबा लाक्सरी अयुकी कोई सियाना nga yengisi yong sia pai nu ko yeng ta jeng nga macha se haw da ma nga jo wa cha ding de nga macha sa ning pawa ko to the pawa si chang o to dami siyo bazare 40 ko ya tumra kom koro asigi nga macha lawsare mi solek panina mi ahom tani pachauti thabak chakre ma di chak cha ba yaw de ko kai nga lu ni ha somang wai se di ro na to xiong ne na mai se na bo de có mai se di ba wai có mai se di ba wai se di meมันกันตะกันมาคุดกะเสทำไหมเอานี่ให้เตรียวนี่मैम हंगाम मिसिन ताइसरी अयुक की थबक से खरा कल्ली हंगाम से ताऊ बंदे कंचल लेउ ने बिजन खलर का अयुक की चाक तोगा कोन फेंग लोइरगा ता थबक खरा संगे नुंदिनदनी थबक याम कनबा यौदेको अयुक से याम थबक कल्ले सिटपा सेंगबा तैबा इसिंग चाइबा चानुंग थकपा लाइनुंग खोरंबा अदो इनाउ नुपी से प्रैक्टिस तौरिनी मैम पोट पुनमक हैजनबा फै हाइदो चारो लोइन चार मोटोर मतोन दो खरा चाइबिउ मोटोर मतोन सिना ममाना आइगिदमकता थाबिबनी ऐसे मना मसिन कोला चाबा याम पामेबा फजबना लोरे मोटोर मतोन से तो हाउबना कोला चाब मिमी सिंजुदसु हापा हावी लोइना दा हावी हंगाम से पुन्ना थाबा हंगाम सिना ओइद्रिबा अमममतंग मथोनता हौगलकपसिना फजरिबा यगुने फजद्रा उरीसु पाले मैम तो पाले मपान मैम सारे सिगसु हंगाम खतंग पानजे फजद्रे असोदसु अचौबम पान चारा मोनी दुदि फजरे है मिली अबनीना अदुम अखोय मका मरी मंगाना अदुम ओई है तार सुकोले हवाई दुम नोमई खरा मल्ला दुम चाबा कोना जै मी यामदबनीना सोनगी हंगाम मथोन तंग पानबा अमसु लै याम चावी फजबना तो फजद्रा असे अइना थम्मिनी मका अनि हुम खका चोंधोलगा दोइ हंगाम चमधोंग चागे
ꯃꯌꯥꯝ ꯈꯣꯡꯗꯨꯝ ꯑꯃꯁꯨ ꯇꯝꯃꯛꯑꯦ ꯌꯦꯡꯅꯦ ꯃꯃꯥꯅ ꯁꯥꯕ ꯈꯔꯥꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯒꯠꯂꯛꯑꯗꯤꯀꯣ ꯃꯊꯛꯇ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯔꯒꯅꯦ ꯁꯥꯏꯠ ꯁꯥꯏꯠꯁꯦ ꯑꯃꯅꯤꯒ ꯈꯜꯂ ꯑꯗꯨꯝ ꯆꯥꯛꯀ ꯊꯣꯡꯉ ꯑꯗꯨꯝ ꯃꯄꯥꯟꯗ ꯁ꯭ꯋꯥꯏꯁꯤꯒ ꯐꯛ ꯊꯥꯔ ꯑꯗꯨꯝ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯏꯔꯕꯣ ꯂꯣꯏꯖꯔꯦ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯗ꯭ꯌꯨꯇꯤ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯆꯥꯏꯕꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯅꯤꯁꯥꯅ ꯆꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯆꯥꯏ ꯃꯥꯅꯁꯨ ꯆꯥꯏ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯏꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯁꯪꯉꯗꯤ ꯑꯩꯅ ꯆꯥꯏꯔꯦ ꯃꯥꯡꯅ ꯁꯪꯉꯗꯤ ꯃꯥꯡꯅ ꯆꯥꯏꯔꯦ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯀꯣꯂꯣꯍꯋꯥꯏ ꯃꯔꯨꯁꯤꯡꯁꯦ ꯍꯧꯖꯤꯛ ꯈꯔ ꯐꯣꯏꯗꯠꯂꯅꯤ ꯉꯥ ꯃꯆꯥꯗ ꯈꯔ ꯍꯥꯞꯅꯕꯒꯤ ꯃꯔꯨꯕꯨ ꯌꯥꯎꯋꯦ ꯅꯥꯄꯨ ꯀꯥꯔꯦ ꯃꯔꯨꯝ ꯐꯖꯅ ꯆꯪꯉꯦ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ ꯃꯃꯥꯅ ꯌꯨꯝꯗ ꯆꯨꯀꯨꯆꯥ ꯈꯔ ꯊꯥꯖꯕ ꯑꯗꯣ ꯄꯥꯜꯂꯛꯑꯦ ꯌꯦꯡꯉꯣ ꯑꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯁꯤꯁꯨ ꯄꯥꯜꯂꯛꯑꯦ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯛꯑꯦꯕꯀꯣ ꯑꯁꯤꯁꯨ ꯂꯩꯔꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯤꯆꯦꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯌꯥ ꯁꯦꯟꯅꯔꯤ ꯃꯃꯥꯁꯨ ꯃꯈꯣꯡꯁꯦ ꯑꯃꯨꯛꯀ ꯅꯥꯗꯅ ꯆꯠꯄ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯁꯦꯟꯅꯕꯁꯦ ꯑꯩꯒꯤ ꯇꯥꯔꯦ ꯆꯤꯆꯦꯗ ꯆꯥꯛ ꯊꯣꯡꯗꯣꯛꯑꯕꯅꯤꯅ ꯁꯤꯌꯥ ꯃꯁꯝꯁꯦ ꯑꯃꯨꯛ ꯆꯞ ꯌꯨꯡꯉꯦ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯃꯥꯜꯂꯦꯅꯦ ꯅꯪꯒꯤꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯏꯟꯖꯥꯡꯁꯤꯅ ꯆꯤꯆꯦꯅ ꯊꯣꯡꯉꯤꯅꯤ ꯁꯨꯝ ꯊꯥꯡꯒꯠꯂ ꯆꯥꯔꯒꯦ ꯁꯦꯝ ꯁꯥꯏꯃꯤꯅꯦ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ ꯑꯩ ꯉꯥ ꯃꯆꯥ ꯆꯥꯅꯤꯡꯕꯁꯦ ꯀꯨꯏꯔꯕꯅꯤ ꯍꯣꯏ ꯍꯧꯗꯣꯡꯅꯦ ꯃꯈꯣꯡ ꯂꯩꯁꯤꯗ ꯃꯃꯥꯅ ꯐꯃꯨꯡꯗ ꯆꯥꯔꯤ ꯃꯈꯣꯡꯗꯣ ꯉꯝꯗꯕꯒꯤ ꯆꯤꯆꯦꯅ ꯗꯦꯟꯇꯤꯁꯇ ꯆꯠꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯆꯥꯛ ꯇꯧꯖꯧꯔꯅꯤ ꯀꯩꯅꯣ ꯅꯪ ꯄꯤꯖꯔꯦ ꯑꯗꯨꯗꯤ ꯑꯆꯥꯎꯆꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯀꯣꯟꯁꯨ ꯐꯦꯡꯗꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ